Manipur democracy hanjilhanaba Thadou Inpina BJP ki luchingmasingda taksinkhre. Manipur khongcheta lariba BJP ki National General Secretary Organization Bill Santos amasung BJP ki Northeast in charge Dr. Sambit Patraga ngasi ayu Hotel Imphal da Thadou Inpi Manipur TIM ki mute singami phama mapangtho ki bagal loinana Manipur da thuba matamda miyam gi lenga ama sembinaba yauna tongan demand sing yawa memorandum ama BJP ki luchingmasing da pisinkhre. BJP ki luchingmasing unaba aduda Thadou Inpi Manipur ki mute singi maikai degi cherol ama pisinuna state asida lenga ama sembagi masing BJP da chapchana leibana thuba matamda miyam gi lenga ama leihenbiu haina taksin bagal loinana Manipur da mausa gi punsida hanjilaknaba Manipur gi major oiba civil society organization sing amadi mitei community ga khusam naduna Thadou community na lauriba Thaudang sing su mayek sing na khanganki Manipur da santi hanjilaknaba honariba thabak sing asigi mayokta lariba extremist sing na santi pamjaba activity sing da ki khang kaya piragliba asidagi protection pibinaba Manipur da rajniti gi oiba tang taba phibam amada hanjilaknaba thaurang asigi mayokta leiba legislature sing gi mathakta chapchaba action lobinaba su taksinki Thadou Inpi Manipur gi maikai dagi Manipur da mausa gi phibam da hanjilaknaba center na wari sanabagi thabak chatharagliba sida Thadou Inpi Manipur su legitimate stakeholder ama oina sakhangbina basu taksinki masida natana Manipur gi scheduled tribe list gi any Kuki tribes AKT lauthok pina basu BJP gi luchingba singna taksinki BL Santos amasong Dr. Sambit Patra gi maikai dagi Thadou Inpi Manipur TIM na Manipur da mausa gi punsida hanjilaknaba hotnaba da lauriba thaudang bu thagat pa phongdokhi chum aran thidana live attempt tawbagi thawong adu wakhal khantaba watpagi mawongni MMWO Haukiba November Taragani to Yumsagaisan Numita Ukrul District Manung Chenba Kuki Kulda Bangal Naha Bike Taudan Kiba Mu Contragani Toida Kuta Kiba Taudo Adobo Manipur Maide Pangal Welfare Organization MMWO na Yamna Kana Kandem Tawi Loinana Achumaran Tidana Life Attempt Tawagi Tawong Adu Wakal Kantaba Watpagi Mawni Haina MMWO Headquarter Gi General Secretary Firoz Khan Sangom Sumbam na Kuyak Piduna Press Thadorok Pacherol Asina Haidi Cherol asina hai pangal naha sing aduna aranba thawong kaya chatharam labasu makhoi ahal laman sing amadi pangal gi sheso sing da phawiram laba madi logi ba cherak pinaba manaknakpa police station da piram labadi yamna laibak macha taba thawong oiramgani lobu khutta paiduna mof culture tawduna achum aran thidana life attempt tawbagi thawong adu wakhal khanthaba watpagi mawongni haina MMWO na lodaba ngamde hairi Cherol asina hai furuf ama bu respect tawnadrabadi kaidawnungda tangdu laitaba Lamdam ama oirakloi ai gi khulda ai gi oiba tawningbada tawbana proof amaga thajanadaba henganarakpagi maram oirakani pangal naha sing adugi lamen tu helam labasu makhoi butungda chumthoknabagi tanja pibiramgadabani thaudo adugi achumma langlalanjing thidoktuna mari lenaba authority oiriba law agency na puthokadabani amadi lobu khutta paiduna sijinariba culprit pumnamak logi oiba matik chaba phangpham thokpa wakhai rol purakadabani loinana amana amabulana chatnagadaba thaudok thokpham dugi mari leinaba singna sengdok warol piduna lale haijagadabani hairi cherol asina roibada haribadi peaceful and coexistence thamduna leminari bai khoi pumnamakna amana amagi soikiba ngakhiba haibasina humanity ground ni haina MMWO na leibak miyamgi mafamda thamlakli Delhi blast chenaba Dr. Umar gi mayum security force na thugai khrei Delhi ki Red Fort Manakta car bomb pokai hankiba Dr. Umar Muhammad ki Kashmir da laiba mayum security forces na thugai khrei security forces na ngasi ayu angan bada South Kashmir gi Pulwama district manung Chenba Kwel village da laiba Dr. Umar gi mayum adu IED sizinaduna thugai khibani militant sing da khanaba paujel piba oina IED sizinaraga yum adu amanga ta thoan khibani haina police ki source amana phongdokli Security forces na ngasi ayu angan bada laklaga imung da laiba miyoi sing thoan khraba matung da IED pokai handuna yum adu amanga ta thoan khibani Investigator sing na thijin bada Faridabad ki Al Falah University da doctor oina thabak tawba Dr. Umar Muhammad na Red Fort Manakta car bomb pokai handuna miyoi taragumdoi sian khibagal loinana kunlom aso apan nangan khibani haiba khangmangamki Umar na thawrakpa I-20 car adu Red Fort Manakta Netaji Subhas Mark Manakta pokai hankibani forensic laboratory da DNA sample test tawda car adu mahang thawrakhibani haiba chapchana khangmangamki IAF ki training aircraft kai khrei India Air Force ki training aircraft amangasi Tirupur Manakta laiba Thandalam bypass ta kai khrei pilot adudi asoyangam yauduna parachute ki mateng na chongthok haurei ngasi nungthil pung 2 forum tabada trainer aircraft adu engine da asoiba laibadagi pilot na parachute ki mateng na laimai da chongtharakpa mafam adugi Khunja singna uba fangki mikup kharagi matungda trainer aircraft adu Chennai gi Tambaram Manakta tasilaga kaikhi Kuki Jo Council na BJP ki Santos amasung Sambit Patra da hai mitei MLA singna harabasu popular government semdringai da political settlement hana purakadabani Manipur da anauba popular ministry ama sembagi Marakta Kuki Jo Council na lepte aduba hojik leiriba phibam asida anauba lengak semlakpada furuf asigi mu sing yawning de hairi
ꯊꯥꯁꯤꯒꯤ 12ꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯂꯦꯛꯂꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯤꯕ ꯉꯔꯥꯡ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤ.ꯑꯦꯜ. ꯁꯟꯇꯣꯁ ꯑꯃꯁꯨꯡ ꯅꯣꯔꯠ-ꯏꯁꯠꯀꯤ ꯏꯟꯆꯥꯔꯖ ꯁꯟꯕꯤꯠ ꯄꯠꯇ꯭ꯔꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯇꯨꯅ ꯀꯨꯀꯤ ꯖꯣꯒꯤ MLA-ꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯁꯤꯡꯒꯤ CSO-ꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ KJCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯇꯩ MLA-ꯁꯤꯡꯅ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯅꯕ ꯗꯤꯃꯥꯟꯗ ꯇꯧꯔꯕꯁꯨ ꯃꯁꯤꯕꯨ ꯁꯦꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯦꯇꯜꯃꯦꯟꯠ ꯍꯥꯟꯅ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ B.L. ꯁꯟꯇꯣꯁ ꯑꯃꯁꯨꯡ ꯁꯟꯕꯤꯠ ꯄꯠꯇ꯭ꯔꯅ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠꯇ KJCꯒꯤ ꯃꯥꯏꯀꯩꯗꯒꯤ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔ ꯑꯅꯤꯁꯤꯒꯤ ꯃꯐꯝꯗ ꯈꯪꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ KJCꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤꯒ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯐꯝꯃꯤꯟꯅꯗꯨꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯦꯇꯜꯃꯦꯟꯠ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯐꯤꯔꯦꯞꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯈꯤ꯫ KJCꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯨꯆꯤꯡꯕ ꯑꯅꯤꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯈꯛꯇ ꯅꯠꯇꯅ May 3, 2023ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯛꯂꯤꯕ ꯕꯐꯔ ꯖꯣꯟꯒꯤ ꯄꯔꯤꯡꯁꯤꯡꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ KJCꯅ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯇꯩ ꯋꯥꯐꯝꯁꯤꯡꯅ KJCꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯗ BJPꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯨꯆꯤꯡꯕ ꯑꯅꯤꯗ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯝꯅꯅꯕ ꯇꯛꯁꯤꯜꯂꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ BJPꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯨꯀꯤꯁꯤꯡꯗꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯇꯦꯡꯁꯤꯡ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯨꯆꯤꯡꯕ ꯑꯅꯤꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯏꯝꯐꯥꯜꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯅꯤꯇꯥꯏ ꯄꯥꯠꯆꯨꯠ ꯍꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30ꯗꯒꯤ ꯍꯧꯔꯗꯨꯅ ꯄꯨꯡ 2 ꯆꯨꯞꯅ BJPꯒꯤ MLA-ꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯖꯣꯒꯤ ꯄꯥꯔꯇꯤꯒꯤ MLA 8 ꯁꯔꯨꯛ ꯌꯥꯈꯤꯗꯕꯗꯤ ꯏꯟꯗꯤꯌꯥꯗ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 77 ꯂꯣꯝ ꯗꯥꯏꯕꯦꯇꯤꯁꯀ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯤ꯫ ꯃꯥꯂꯦꯝꯗ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 77 ꯔꯣꯝ ꯂꯥꯏꯅꯥ ꯑꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯤ꯫ ꯃꯤꯑꯣꯏ 1,45,000 ꯔꯣꯝꯁꯨ ꯄ꯭ꯔꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯇꯥꯡꯀꯛꯇ ꯂꯩꯕ ꯃꯔꯝꯅ ꯂꯥꯏꯅꯥ ꯑꯁꯤ ꯁꯣꯏꯗꯅ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯕꯦꯝꯕꯔ 13ꯗ ꯋꯥꯔꯜꯗ ꯗꯥꯏꯕꯦꯇꯤꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯏꯗ ꯌꯥꯎꯕ ꯆꯤꯅꯤ ꯅꯠꯇ꯭ꯔꯒ ꯒ꯭ꯂꯨꯀꯣꯖꯀꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯒꯤ ꯊꯧꯑꯣꯡꯕꯨ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯛꯆꯥꯡꯅ ꯏꯟꯁꯨꯂꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯏꯗ ꯌꯥꯎꯕ ꯆꯤꯅꯤꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕ ꯉꯝꯗꯕ ꯃꯔꯝꯅ ꯗꯥꯏꯕꯦꯇꯤꯁ ꯑꯣꯏꯔꯛꯏ꯫ ꯃꯇꯝ ꯁꯥꯡꯅ ꯕ꯭ꯂꯗ ꯁꯨꯒꯔꯒꯤ ꯆꯥꯡ ꯋꯥꯡꯗꯨꯅ ꯂꯩꯔꯕꯗꯤ ꯍꯛꯆꯥꯡꯒꯤ ꯃꯔꯨꯑꯣꯏꯕ ꯀꯌꯥꯠꯁꯤꯡ ꯇꯞꯅ ꯇꯞꯅ ꯁꯣꯛꯆꯤꯜꯂꯛꯏ ꯍꯥꯏꯔꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯆꯍꯤ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯈꯛꯇꯗ ꯅꯥꯕ ꯊꯦꯡꯅꯩ ꯍꯥꯏꯅ ꯊꯥꯖꯅꯔꯕꯁꯨ ꯆꯍꯤ ꯅꯧꯔꯤꯉꯩꯗꯒꯤ ꯍꯧꯅ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯁꯣꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯅꯥ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯅ ꯐꯣꯔꯇꯤꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄꯦꯗꯤꯌꯥꯇ꯭ꯔꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯦꯗꯁꯨ ꯑꯣꯏꯔꯤꯕ ꯁꯦꯅꯤꯌꯔ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯕꯤꯕꯦꯛ ꯖꯣꯏꯅ ꯔꯤꯄꯣꯔꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯕ ꯊꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯣꯏꯔꯛꯄ, ꯍꯛꯆꯥꯡ ꯂꯦꯡ-ꯑꯣꯠꯄꯒꯤ ꯆꯥꯡ ꯋꯥꯠꯄ, ꯄꯨꯟꯁꯤ ꯃꯍꯤꯡ ꯁꯣꯏꯕ ꯑꯃꯁꯨꯡ ꯇꯨꯝꯕꯒꯤ ꯆꯥꯡ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯇꯥꯏꯞ 2 ꯗꯥꯏꯕꯦꯇꯤꯁꯀꯤ ꯔꯤꯛꯁꯀꯤ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯥꯏꯕꯦꯇꯤꯁ ꯐꯦꯗꯦꯔꯦꯁꯟ (IDF) ꯑꯃꯁꯨꯡ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (WHO)ꯅ ꯀꯨꯝꯖꯥ 1991ꯗꯒꯤ ꯍꯧꯅ ꯋꯥꯔꯜꯗ ꯗꯥꯏꯕꯦꯇꯤꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯕꯦꯝꯕꯔ 13ꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯏꯟꯁꯨꯂꯤꯟ ꯄꯨꯊꯣꯛꯂꯝꯕ ꯁꯔ ꯐ꯭ꯔꯦꯗꯔꯤꯛ ꯋꯦꯜꯇꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯅꯤ꯫ ꯀꯨꯝꯖꯥ 1922ꯗ ꯃꯍꯥꯛꯅ ꯏꯟꯁꯨꯂꯤन ꯄꯨꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯏꯕꯦꯇꯤꯁ ꯂꯥꯌꯦꯡꯕꯗ ꯆꯥꯎꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯍꯟꯕ ꯉꯝꯈꯤ꯫ ꯀꯨꯝꯖꯥ 2007ꯇ UN ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯕꯦꯝꯕꯔ 13ꯗ ꯊꯧꯔꯝ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤꯕꯅꯤ꯫ ꯂꯥꯏꯅꯥ ꯑꯁꯤꯅ ꯅꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯤꯚꯝ ꯍꯦꯟꯅ ꯁꯣꯛꯆꯤꯟꯍꯟꯗꯅꯕ ꯑꯃꯁꯨꯡ ꯆꯍꯤ ꯅꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯇꯝ ꯆꯥꯅ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯍꯧꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯑꯈꯟꯅꯕ ꯊꯧꯁꯤꯜ ꯁꯦꯝꯗꯨꯅ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯥ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯉꯥꯛꯊꯣꯛꯍꯧꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯕꯤꯍꯥꯔꯗ ꯃꯍꯥꯒꯊꯕꯟꯙꯟꯒꯤ ꯆꯟꯅꯐꯝ ꯂꯩꯈꯤꯗ꯭ꯔꯦ, RJD ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯁ ꯇꯣꯔꯥ ꯇꯨꯈ꯭ꯔꯦ꯫ ꯕꯤꯍꯥꯔꯗ NDAꯅ ꯁꯤꯠ 203, ꯃꯍꯥꯒꯊꯕꯟꯙꯟꯅ 52 ꯐꯪꯈ꯭ꯔꯦ꯫ NDAꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ BJPꯅ ꯁꯤꯠ 32, JDUꯅ 32 ꯐꯪꯗꯨꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯕꯤꯍꯥꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ BJPꯅ ꯂꯨꯆꯤꯡꯕ NDAꯅ ꯑꯄꯨꯟꯕ ꯁꯤꯠ ꯃꯁꯤꯡ 203 ꯐꯪꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2020ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯃꯥꯡꯒꯤ ꯃꯤꯈꯜꯗ ꯑꯦꯂꯥꯏꯟꯁ ꯑꯁꯤꯅ ꯁꯤꯠ 122 ꯐꯪꯈꯤꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯃꯤꯈꯜꯗꯒꯤ ꯍꯟꯗꯛꯅ ꯁꯤꯠ 32 ꯍꯦꯟꯅ ꯐꯪꯕ ꯉꯝꯂꯦ꯫ ꯔꯥꯁꯇ꯭ꯔꯤꯌꯥ ꯖꯅꯇꯥ ꯗꯜ (RJD) ꯑꯃꯁꯨꯡ
Congressna luchingba Mahagatha Vandangi oina handaki mikhal asida supnagi seat 32 dagi hena phangba ngamdre kumja 2020 da pangthokiba mamangi mikhal da opposition alliance asina punna seat 113 phangkhibani mamangi mikhal da phangkhiba punba seat masingdagi handakna marfu ga mathoi hanthana phangle Election Commission of India ECI na mikhal gi fal lauthokhibaga loinana NDA na lengak semnabagi thawrang lokhutpa hokre tongan ba exit poll sing da so NDA na handaki makhal asida mai pakani haina report tawkhibani apunba seat chaniga nifuga humdoi gi manungda seat chaniga mari fanglaba NDA na soidna lengak semlagani mikhal gi fal lauthokhraba matungda Bihar gi JDU gi MP Lapsi Anand haiki Miam gi yaifana ba thawrang kaya lokhatpaga loinana Bihar chawkhat hanaba honabada maru oiba thodang lawriba NDA na handaki mikhal asida soidna mai pakani haiba hanadagi hauna thajaduna lakhibani Nitish Kumar amasung Prime Minister Narendra Modi na Bihar gi chawkhat thawrang kaya lokhat khibana maram oiraga mikhal asida miamna NDA da bot pirakhibani adubu opposition party na di bot hurali haina maral sirakkhrabasu leiba miamna opposition gi wafam adu yumfam yaudabani haiba mayek sengna ulle report amagi matugina Prime Minister Narendra Modi gi GYAN Garif Youth Anandatya amasung Nari haiba thausil aduna maram oiraga NDA na Bihar da singthaningai oiba mawongda mai pakpani thausil asina Bihar gi politics ta achauba mayon ama purak pagaloinana nupi amasung naharol singna NDA da masing yamna bot pirakhibani haina report amana phongdukli Chief Minister Nitish Kumar na luchingma lengana nupi naharol sontha horaba Kangluf amadi laita laira singi chawkhat thawrang kaya paikhatkibana maram oiraga mikhal asida NDA na chawna mai pakpa ngambani hairi mamangi mikhal da single largest party oikhiba Rashtriya Janata Dal RJD gi phibam handaki mikhal asida ka hena soksilakhi mamangi mikhal da seat masing khwaidagi yamna phangkhiba party oiriba RJD na handaki mikhal asida assembly constituency 194 da miref thadoklabasu miref ayamba maithiba phangki kumja 2005 ta NDA na mikhal chawna mai pakhibaga loinana Bihar gi Chief Minister oikhibani editorial kalam dagi lokocharake lusingba singna miyamgi awaba usinnadana leithokpa yaroi miyamna sema lengana miyamgi aifana bathawak tawi madugi damakta ne democracy chetpalaiba ama oina miyamgi chahi mangagi hak piduna luchingba ama ohelibani luchingba ama oibagi wakhalon puthoktuna miyamgi aifa thawrang puk paikhatnaba thagat khiba ngaktani Miamna thagat kiba musing chahi manga dining thau oigadoribani makhoi gi apamba aningbada tawningbada tawgadoribani lairik laisu hairabasu haitrabasu sel pairabasu paidrabasu miam gi luchingba mapi mapagi mingthol piduna maning tawhalibani miam da nonjaduna khurumduna chahi manga gi hakpiu haiduna mikhal gi mamangda miam da haijakhiba kaya adugi matung ina assembly gi mihut oina thagat khibani Mikhal thengnadringai gi mamangda wasakhiba miam da thamkhiba thajaba pumnamak bot ka khraga kawbagi chatnabi asi leheningde Miyoi lising kaya na pikhiba thajaba adudagi hena MLA singna thabak tawhaningi micham miyam di political party da yenglaga bot piba nate afaba mihut miyam gi khangadaba miyoi da bot piduna democracy gi fajaraba tangbal da famankhibani haibasi kawhaningde adubu bot ka khraga miyam bu kawthokpa masa gi oijaba fangnaba honabadagi leiba kangkhong chairakpani haibasi matam pumnamakta kawdaba fai Manipur haiba maning makha tamna panjaram balamdam asi India gi saruk ama oikraba matungda democracy gi chupli pamba sinakhibani furuf kaya na pulaga semba Manipur gi saktam chatnabi kaya ngak senuna thamnaba honabada luchingba singna nupa thokpa thabak khara di changi haukiba chahi 2023 gi May 3 dagi chatharakli balana si luchingba oiriba kendra humfugi MLA singna nupa thoktabadagi thokpa lani haibasi mipum khudimak na khangi Kuki narco terrorist ki luchingba oiriba MLA tara na Kuki miyang apamba makhoigi hak makhoigi aningba khangna Thabak tawraga laihoriba midei naga midei pangal MLA nifuga mapana makhoigi miyamgi apamba khangdaba haibasi ikai ningai ni mayumakai thadoktuna lanjenaraklaba miyamda nathana mayumda leijariba lamdam asigi miyam so haifam khangdana awaba mayoknari haibasi MLA singna khangbiba fai covid ki chaitheng matungda Kuki gi lana amuk chaitheng nanghaliba asina nongmagi chara tanjariba miyoi singda sufam nongpham khangandana Leliba punsi karigi khangdabano lenga ki thabak tawba miyoi kharana safarabasu nongmagi chara tanjariba sing asi kari oiramgani awabagi chaitheng maraksida nongmagi tangai fadana changba napsagi sing miyamda matam chana phanganba ngamdraga kaithelda mamal wangna yoliba subsidized rate ta miyamda LPG phanganba ngamdraga black ta marang kaina phangaliba nongmagi tangai fadana changliba petroleum production ban tawgadawre blockade tawgadawre haibaga pam thonglo liba sida mari leinaba authority na wafam amata phongdokpa ngamdriba sina karigino National Highway animal Manipur gi miyamna ningtamna chatpa ngamdre port ki mamalna atiapak na wanglaba matam sida Congress BJP anina hunnaduna afa sabagi matam nate miyam gi chakthung matik chana phanganaba honabagi mahutta miyamna taning loidaba wafam kaya phongdoktuna thongna phaba sakpanadi afabani haiba hongnade
MLA amagi matamchi chahi manga khaktani haibase kaukthokhrabadi hojik leiriba MLA singna mathangi matam lakpada miyamna kari pakhum pirakani haibadusu kupna nainabagi tangai fadaba leibra haina khali wafam asi kupna khanthaba ngamba MLA na mathangi mikhalda miyamga loinana chatminaba ngamgani wafam asi nathairaga miyamgi apambagi mayokta sel piraga mayai ka bachinjak sijinaraga mi fagani haibasi hojiki matamda yararoi haibasi kaudaba phai hojik state asida BJP masagi tasengna MLA masing kunthagani thoi leiduna majority leina wakholon manadaba Fam munabagi thak irangda state asida president rule thamjin kre chalairi MLA masing khwaidagi yamna leiduna majority oiriba BJP na luchingba state lenga asibu CM fam thado khalaba matung president rule thamjin ba haibasi yamna tangna thokpa thodok amani manipur gi politics ki puwari da su tangka gasi lengdana lehuragani haukiba manipur gi politics ki puwari da matam gi leikiba saknairaba political gi luchingba singna chatlamba lichat amadi lawrama thodang adu hangatna yengba su kanagani khali haujik tholiba chahi ani tha manga fajilaklaba kuki narco terrorist singi lalaksida center na tawningba tawduna khut thingjinduna masagi lenga ama leijariba state asida nampuda president rule thamjinba haibasi miyamgi oinadi afabani hainingde center na lawraka dawriba firef adu miyamgi da maktadi afaba maikaida purakani haibasu thajade adubu ngammi haiduna tawningba tawduna miyamgi mayokta leblaklabadi madu miyamna yaba ngamloi haibasi su ningsingba chumgani